pausing pizari Indo Myanmar ngamkhai thingjallabasu nongma kangdana drug faba leptri state asida drug ki chapsaba policy ama leitabana drug ki problem kya thengnabada awaba ama oiri Thangzam Agro Industries Likla amadi Sana Foods ki semjin sajinba license sizinaduna polam kya kaithela yolamle amadi education da khwaidagi hena maru oiba thodang loribasi ojani adumaku masa masagi subject expert oja sing yawatpadi adumak leiri haina education minister TH Radish yamna phongdokre Krumjari Times of Manipur News meeting tabi sing mangom Priyana taram nokche bagaloina na pau sandong pijari Nong makangdana mayai kaba chinjak kaya fagat liba Manipur gumba lamdam amada hauzik fawba chapchaba drug policy ama leitri mari leinaba department singna draft tawduna leirabasu cabinet ta puthokadaba watpana ngasi fawba drug policy thamba ngamdre hiramasigi matangda TOMTV ge akhanaba pawdamama Laibak pumba COVID-19 amaram oiduna lockdown thamduna Indo-Myanmar gi ngamkhai chathok sasinda athingba thamkhrabasu lamdam asida handak nongma kangdana mayai kaba chinjak kaya fagat leptri drug sing asi ayamba Imphal More lambidagi fagatpani fagaliba drug sing asi Myanmar romdagi narolda pusilakpa oigani haini Indo-Myanmar gi ngamkhai Assam Rifles na ngak senjerabasu yamlaba drug sing asi kadaidagi pusalakliबनो haibusani Lockdown manungchida lockdown gi khudong chaba lauraga gari singda lona drug sing kujuklai pure haiba pau tabadagi maruina koina check post more de leiba police check post si akan mongong de section round long tun lai amsung technopol de leiba koi fixing point sing yamna kanna mikup na hon kanna chenatuna lai Chawroba senfam kaya gi drug amadi mayai kaba chinja kaya nongma kangdana fagatuna laklabasu Manipur gi chapchaba drug policy leitri lamdam asigi chapchaba drug policy ama thamnabagi damak Manipur lenga ki social welfare department na survey kya sathaduna draft tawduna honari masimak cabinet puthoklaba matungda drug ki policy ama oirakadabani hauzik cabinet puthokpa yabagi phibamda leirabani Manipur gi Indo-Myanmar ngamkhai sil tawre hairabasu kilometer 439 sangba ngamkhai asida chitha nandhaba amadi fencing tawdaba area kya leibana drug trafficker singna narolda drug sing asi pusilaknabagi maram achauba ama oidi drug ki policy huzik makki oindi leitri adu huzik ki kan noina khoina pipeline da masi huzaina sum tabra cabinet ta puthokpagi stage ta leiren ta je chaliba chahi asigi January dagi June tha fawbada Manipur police amadi napna heroin kg taruka gram chamri WY tablet lakh taraga mapan opium kg nifumathoi amadi brown sugar kg yankhai fagat pangamkhre nap amadi Manipur police na fagalaba polam kaya ahumlak suba tangkak ki disposal si khara chauna taunabagi damak sem saduna leiri aduna si border ji ga taina bada ching turen porous oiba nature kya am lei akoina fencing toroga ju chitha nandaba jaga loin 398 makti cover to ngamdam na dureum changak pa lerangani number 1 number 2 hana changa store to mayam su lerangani aruna covid ki hujiki lockdown ler pa manung sidadi ai wakhandadi drug ki trafficking ji adu ki matik tabra ina armaina khanjai adu hana lehobagi movements si oirambe adu border dagi chitha nandaba fencing da sidai changak pa mayam dune khoina swaina phaba punba tawrise fagalaba yamlaba drug sing asigi masa masagi fangfam thokpa cheirak lenga ki maikai mayek sengna pibirabadi thangjilliba khongthang asi mai pakpa khongthang ama oigani adumak phare haibatamak haiba cheirak pibadi khangdana leiba sina miyamna chauna chamamna halli nisa thadokla senoji hairise thadokadoi sigi damakta government ki specific plan ama khoina develop tawba ma changi natragadi hojik already substance dependent oidana lairiba singsina nisa thadolabagi damakdra treatment mathau tai da hangjaningi ba wahangdi handak last 1 month ki paper da drug ka konana phare haidana phagriba mi singse karigumba NDPS ki matung inna moida आयन की फंगफम थोप चैराक सिंगदो फंगनबीबा तारगदी मसीगी लौखलैबा मणिपुर पुलिस की इनिशिएटिव से अखोई पुनमंगना अदुगी मतिक थागतफम थोई पोती सप्लाई लेदना डिमांड
hengalamba taragadi covid marak sida kanagumba drug user amagi marakta covid changiba taragadi manipur da lariba covid ki pandemic se ngasi lariba magi khudung thiningai chang sidagidi aduki matik kono khudung thiningai chang si henjelakani haibasi mai thamjage फारिब ड्रग सिंसी कराइदगिनो हाइदना मरुसी अमुक्तंग फुक्तुअगदि अखोय पुनमके अफब ओइगनि यामना चिंगननांगाय ओइ मरमदि मोरे लाइन द ड्रग फाबा बसी बॉर्डर सिन तौरिंग द ड्रग फाबा सी मोरे दा अचौ फैक्टरी अमा लैरब्रा इसे प्रजा सिंगी वाहंगनि तोयना दम हंगनरी हाइतारे मणिपुर पुलिस ना यामलबा ड्रग अमदी मयाई काबा पोलम कया फागलबसु ngasi फावबदा यामलबा ड्रग का कोनना फादुना मरालगी मतुंग इन्ना चेराक फंगबा कया यावख्रबगे हाइबसी अचौबो वहंग अमा ओइरी नाकलमरोमदा ngamkhaibu ngak seliba Assam Rifles singsu hena mikup na hom sing na laibagi mathau tare haibusini. Bureau Report, Times of Manipur News. Thangzam Agro Industries na puthokpa Likla Mixed Fruit amadi Sana Food Products na puthokpa Pineapple Drink amadi Nibu Pani da matam helaba amadi sabjin sajinba license sizinaduna miyanda namthak tawraga yolamba thengnare miyamna hairiba chana thaknaba polam sing asi leibiganu haina Food Safety Administration gi designated officer Texam Brozendro Khaba maitaina section wafam thamlakle Directorate of Health Lamfelda leiba Food Safety Administration gi office ta pangthokiba pawgi mifam amada mahangna makha taraduna fasai gi chatna kanglon gi matungina food business ama tawge hairabadi fasai dagi valid license ama hana lawba mathau tai authority na piriba license asisu akaknaba food products ki oina semlaga pibani license na food item ama gi piraga pona item ama yonba kaya ama yaure Thangzam Agro Industries ki Likla Mixed Fruit amadi Sana Food Products na puthokpa Pineapple Drink amadi Nimbu Pani da print tawriba fasai license number asi lisingani tara mathoi da issue tawkiba license ni hairiba license number sing asi sizinaduna kaithel sing da yolambadagi Food Safety Administration gi team na drive chathabada fagalakpani asigumba miyam da namthak tawduna karbar tawriba asi aina yadaba thabakni aina yadaba thabak tawramliba food business operator ani asigi mathakta Food Safety gi section 63 amadi 58 ki matungina action lawkhatlagani haina mahangna makhataki. Name of the food product New Likla Mixed Fruit Jam manufactured by Thangzam Agro Industries Chingmairong. Name of the product Sana Nimbu Pani Lime Ginger manufactured by a family of food products Segar Road Takhinlambam Lekai Imphal West. Another brand Pineapple Nectar ready to serve Shijusam manufactured by Family of Food Segar Road Takhelambam Lekai Imphal West. Hai aina mathakta panjakriba licensing ase all are invalid ni. License leitraba kakhraba license leitraba sing ase season naraga market ta yon ba haibase masi food business operators sing asina Manipur gi praja miyam da masi oidaba namthak tobuni masi season naraga pot yolambagi damak akoina matik chaba action longna nabagi damak sarkar na amadi akoi gi food safety administration na akoina masi tokjagani. Education da khwaidagi hena maru oiba thodang lawribasi ozani adumapu masa masa gi subject expert oza singi awatpadi adumak leidi haina Education Minister TH Radish yamna phongdokre wafam masingasi emerging disciplines and their prospects and challenges in Manipur haina mingthonba numinini chathagada ba panel discussion gi thoram amada minister na phongdokibani ngasi Imphal gi Ghanapriya Women's College ta pangthokiba thoram ase Rashtriya Uchatar Shiksha Abhiyan Manipur na sinbani Thoramadu the Education Minister TH Radishyam, Commissioner Higher and Technical Education M Hare Krishna IAS, Director University and Higher Education Department Kumanthem Daina IAS amade Principal Ghanapriya Women's College Dr. Rajkumari Tampasanana Sarugyaki. Thoramadu COVID-19 dagi ngakthoknaba thamliba SOP sing ngakna chathaki. Thoramadu da M Hare Krishna IAS na phongdokibada ngasi Manipur da leiba education gi system asi thabak fangnabagi wakhalona mangthai adumapu matam khara sida lakliba chawraba ahongba kaya asiga chanana kadai fawba education system amadi tambiriba subject sing asida ahongba leirabage haibasi achobo wahangama oiri hirama sida miteng changduna ahongba sing asiga chanana education curriculum dasu hongdokpa haibasi thengbu thengmalabani haiki. So much relevant in today's world, and these are the new subjects that is required for the future or for our future generation if they want to compete in the international arenas.
adana sigi mayamsi haijaba matamda I think is the right time. I think maybe we are a little bit late also, but nonetheless a beginning has been made. Adana isam samna loishalakpada panel discussion si with utmost seriousness akoi department na lawje aina ai thamjaningni. Thauramadu Education Minister T.H. Radhishyamna mahaki oiba warol piraduna education da khwaidagi hena maru oiba thodang loribasi ojani adumakpo masa masa gi subject expert oja singi awatpadi adumak leidi atopa department singa manadaba khara leibana khudakta walakpo oja sing loduna mention ba yade maramaduna lakadaba chahi ahum marida leirakadaba vacancy sing mangzongna na khangdoklaga oja sing khanduna thamlaba tungda walakpa matamda mention duna khudakta appointment letter sinaba yabagi khudong chaba leirabadi oja gi awatpa leiribasing asi irai laina mayoknaba ngamgani haiki mahangna makha taraduna Manipur gi mahairoi singda khwaidagi hena watlibasi sungsinaduna team oina thabak tawminaba asini collaboration haibasi yamna maru oi amadi masibu mahairoi singda tambibagi tangai fadaba lei haiki ngasi pangthokliba panel discussion asi khanaraga toklabadi masigi kanaba karisu fangloi amadi masina education gi mayonda ahongba khara purak hanimbagi apambasu fongdoklamki ai sarapima course ma loirure ma loirabne mayami kana daba emerging oibro oidabra relevant oibro oidabra I have to open a course department in university because I have to provide my daughter with a job adugi intention adugi purpose the department hangakpa taragadi adugi how much we are going to damage our society see apna khanum the we are the guides we are mentors akoina madu khandadana akoi khalagadi ngang thora ngasi so ngasi gi seminar se workshop se ngasi panel discussion se khanaraga toko the word is of no use matam amadadi miyamna naraklagadi sigani kinaramba hausingna medical science chawkhatlakpana akiba leitroba amade mudkhre khanaruraba chicken pox ni chingnaba laina laichat moirang kendra gi manung chanba kwakta municipal council na konba mafam singda leptana sandorakle TOMTV na fangba pauda anaba makhal ase kwakta area da sandorakpa tha amarom fare masina maigi sharuk yauna haksangi mafam sinba thungna ising handuna pomthokpana akiba fawan badanatana laina sina naraba miyoi singna ikaina duna nare haidoktana yumdagi mapan thoknadana leinari haksang chikpa naba laihau hauba wangang ngamdaba anaba sing yauna miyoi yankhai humpu naramgani panari adobo haidokna damana chapchaba masing khangdre hainasu pausina makhatari loina na mari leinaba loisangna akanma mideng changbidona sandorakliba anaba sidagi miyamgi akiba kohanbinaba laingaki akanma mideng changbiyo hainasu imung manunggi miyoisingnasu laibaki pungning singsilakle Jiribamda COVID positive oiba masing hangalakle ngarang Jiribamda COVID-19 rapid antigen test tawnaba kit launch tawkraba matungda Jiribam district ki oina ngarang maktada COVID-19 rapid antigen kit season aduna miyoi chamaga marifutara rom hena test tawki maduda yamna thazaba unofficial oiba pauda nupi yauna positive oiba miyoi mari yauduna Jiribam gi hospital da thamkre haire hiramasigi matangda machin chatpa Jiribam hospital gi official amaga wari sanabada ngarang dagi nongna launch tawkiba machine season aduna COVID-19 rapid antigen test lising chamaga marifutara rom hena tawkre Harinagar gi model school da shemliba covid care center ase hauzik kana sem saba tawri maru aina PWD PHED electricity department amadi medical gi team sing thuna sem saba loiduna thenglabada lakliba ningthokaba numitagi mafam masida positive oiba patient sing thamduna thabak hoba yana laikre fongdoraki amadi ngase yukta Jiribangi deputy commissioner ge bangloda DC SP CMO medical directorate ki team amadi atai department ge official sing yauna hauzik oirakliba fibam community quarantine center gi matangda kumna khanaduna wari sana khre so hairi Indian Red Cross Society Sanapati District Branch amadi Manipur State Branch ka khusamnaduna ngasi Sanapati gi Pongmai Catholic Women Hall da interaction come awareness program on COVID-19 protective materials for youth volunteers of IRCS haiba thoramama pangthokre Sanapati District ta hauzik COVID-19 positive kaya ma leiri amadi mapanda lairik tamduba mairoi sing amadi thabak tawduna leiruba kaya halakpada quarantine center kaya da leiribani masidagi Red Cross ki volunteer kaya na returning
tin inmate-singda mateng pangliba volunteer-singgidamak tawgadaba tawroidaba kyagi matangda awareness program asi chethabani thoromaduda state branch ki chairman Dr. Y Mohan Singh, Imphal East district ki chairman Narendra Ningomba, state ki treasurer Dr. Sunil Senjam na chingbana resource person oina sargyaki thoromgi saruk kamoina face mask amadi sanitizer yenthoki. Mapal lamdagi lakpa miyoy singbu COVID-19 lainana naraba miyoy amagum uduna makoybu tati tawaina tawroidabani COVID-19 laichan na sokhalaba miyoy singbu hanthaba mityeng na yengbagi mahuta makoyga mataw karamna chatminagadagi haina wakal khanduna thabak tawba tangai fade haina Khurai Kendragi MLA Laisangthem Susindro na phongdukre wafam masing asi Khurai Kongpal Chingangbam Laikai da Leiba Ima Nongmai Leiba Sanglenda I Pau Tengbang Lup Manipurgi ahumlak suba mapok kumon numit kamari lainana Pangthokiba thorom amada phongdokibani handakta pangthokiba HSLC examination ye Manipuri Maitai Mayek Manipuri Jagoi Thangta amadi isai nongmai subject singda subject topper oirakraba mahiroi singda tengbang lup ki maikai digi achamba khudol piduna ikai khumnaba pangthokiba thorom aduda wangangladuna Susindrona jiribamda thokliba thodok asi yenglaga aikoina ka hena cheksenba mathau tai COVID-19 na naraba miyo singbo akoina hanthana yengba Thokhaningdaba thodok kya thoklakpa thengnakre asigumba thokhaningdaba thodok kya asidagi ngakthoknabagidamak aikhoi afaba wakhal khanba mathau tai amaromda I pau tengbang lupna paikhalakpa thabak thoram pungba matamga chanaba thabak ngaktoi tungda lamdam asigi miyam pumbada lup asina mateng pangbada mai pakpa oirasunu haina tengbang lup asida yaifa thaujal su piki fight toise maximum level da koi honari ado koina Manipur government tawriba thabak singje Kanaguma political rivals in the Pang the Namana Tongan, the Warimani. Akoina Tori, Samaina, Kanaguma XYZ, another Kanaguma political cannot was in the port. I'm a book to give a late in a Sibuka. Why Sumbato Pokivalate, Adoga, when the people's get the Maka, Halaga, upon a Sibu Tori was there. Samaina political party, Matana, Natana, government, Antona Togivalate, Akoy government as a Miyan, Sinana, Samina Vayaba, Hilamasum Beligi. Yamna distance layer maba yamna lapom rama adumba apun boporopa adumba government haiba government asija miyam punamuna thajaba thabiruse sumaina matam kudi mota thajaba thambiyo naina sumaina amtanga thamjage Malemgi ani subalanjawda sizinaba oiramgani haiba bomb amangasi yum sabagi tawbada fangkhre bomb adu thinungai wat number 5 tagi Naurem Rajen Kobami amagi yumdagi fangkhibani tungda bomb squad laktuna lokhatlaba matung ngasi dispose toragani hairi ngasi noneda leiba Anganwadi center da noneda leiba angang amadi miron binupi yangkhairom da cheng amadi hawai yenthokre cheng amasung hawai adu ke aluthauna mateng panglakibani ke aluthauna phongdoklakpada chanaba potlam sing adu miron bi mama amadi pikliba angang singbo masamo fana thamnaba pandamda tengbang potlam sing asi pibani haiki International E-Conference on New Frontiers in Science and Technology ngasi Manipur University gi Research Institute of Science and Technology gi conference hall da hodokre thoromaduda Professor N Rajmohan Singh Professor N Nimai Singh Maryland University US ki Professor Surjalal Sharma amade masak naiba miyoy kyana saryaki Thawbal district ki oina COVID-19 positive oikiba miyoy yangkhai mari gi manungda miyoy kuntranga nipan fagalaktuna discharge tawkre hauzik active case ta miyoy tara taruk tangaire district asigi oina COVID-19 positive case tagi fagalakpagi chang asi chada humputara ga dasmit ahum taret oire district administration thawbal dagi fangba report ki matungina hauzik district asigi oina tongan ba kendra taruk ta hangba community quarantine center da ngarang fawbada inmate chaniga Humpuga mari lady masigi manungda miyoy chamaga marifunipan gi sample lawkre result lakpa ngairi ataygina sample lawdre district asigi kendra tarukta hangba community quarantine center humpuga manga gi manungda center kun natana ataydi inmate amata laitre aduga district asigi oina district administration gi makhada hanglamba institutional quarantine center tarukti hanana thingjankrabani Thawai khubak ta haptuna lamdam masigi luraba isu kyada thabak tawriba VDF singi thabak ka chanaba matik chaba honorarium tha asigi taramanga fawbada pibidrabade mathangi numit haibadi tha asigi tara taruktagi lamdam masida leiriba VDF singna makhal makha kyagi kongjang changsilagani haina All Manipur VDF Welfare Association na thadorakpa cherol amana hairakle cherol asina makha tarakli bade VDF singna lawriba
थौदांग लमदम असigi मियामना हेना खंगलबा वाफमने मालेमगी मियोइबा खुनाइदा लांदारक्लिबा कोविड-19 गी लानफमदा लमदम असigi VDF सिंगना अचौबा थौदांग क्या लौदुना लाखले अदुमा पुंग असि फावबा पालिबा लेंगाक असिना खंगबीबगी ममिदी ताद्री VDF सिंगबो थबक चानबा ऑनरेरियम पीबा अमदी रेगुलराइजेशन तौबिनबा थेंखांग क्यादा VDF की माइकैदगी लेंगाकता मेमोरेंडम क्या पिसिनखिबा लेख्रबने अदुमा पुंग असि फावबा लेंगाक की माइकैदगी खोंथांग अमत लौखलकपा लेट्रे अमरोमदा कोविड-19 पॉजिटिव ओइबा VDF सिंगीदमक्ता लेंगाकना करी खोंथांग लौखलकदौरिबगे हाइनसु चेरोल अदुना लेंगाकता हंगलक्ले पाउगी मरकथन अतेंबा ब्रेक अमा लौजरी खंगहनजबा लमजिंगबा फाइनेंस की मेंबर सिंगदा खंगहनजरी मदुदी कोविड-19 लाक्सिनबा लौथोकिबा लॉकडाउन मरम ओइदुना मतम कुइना लेपलुरबा लमजिंगबा फाइनेंस की थबक सिंग मथंग था अगस्त की तांग 15 दगी अमुक हौजरगनी मतम कुइना पीबा लेपलुरबा मेंबर सिंग की बेनिफिट सिंग सेप्टेंबर के तांग 15 लेबा पोकपा नमितगी पीबा हौजरगनी सेप्टेंबर अमसुंग अक्टोबर था अनिसिगी ओइनदी 1% द पिजगनी अदुगा नवेंबर था दगी हौरगा मतुंग ताबा था सिंगी ओइनदी हानगुमना एग्रीमेंट लेनाखिबा परसेंटेज ता अदुमक पिजगनी अमरोमदा सही असिगी हौकिबा मार्च था गी तांग 10 फावबगी मनुंगदा लेबा बेनिफिट लौथोकदबा मेंबर सिंगी ओइना सेप्टेंबर की तांग 3 ता पिथोकसरगनी मखाताना मेंबर सिंगी मफमदा खंगनजरी मदुदी मालेम पुंबदा कोविड-19 लाइचत लाकपदगी वानरबा मतम ओइबना सिविल सोसाइटी ऑर्गेनाइजेशन लेंगाक अमदी अतै लुप कयागी वाफमबु नाथैबा यादबना मतम कुइना लमजिंगबा फाइनेंसु थबक सुबा यादबदगी थोंगलोंदुना लेरुरे मरमदुना हौकिबा मार्च था की तांग 12 दगी हौरगा मथंग था अगस्त की तांग 10 फावबगी ओइना मेंबर सिंगी बेनिफिट पिजररोय अदुबु पिहौदबा थासिंग अदु पारगा मेच्योरिटी पेरेट ओइना सांगदोकचरगनी मसिदा नुंसिजरबा मेंबर सिंगना वारोबिरोय खंजै लोइनना हाइजरिबा वाफम सिंग असिदा मेंबर सिंगना अपाम पामदा यावरबसु कोविड-19 लाक्सिनबा लॉकडाउन लाइखिबदगी वानरबा मतम ओइबना अखोय पुन्ना सरुक यामिनसी हाइना लमजिंगबा फाइनेंस की माइकैदगी खंगनजरी खंगनजरीबा लमजिंगबा फाइनेंस इचाबु मही तमहनबा हाइबसी ममा मपासिंगना मचादा पीबा ngamba ख्वाइदिगी चाबु खुदोनी Slopeland Public School, biggest and the finest residential school, Manipur gi oina lemjuningai oiraba, mahei tampam ama oiriba, khwaidigi chunaraba mafamda semgatlaba, CBSE the affiliate toba higher secondary school oiri. Ichasingbu admission towiduna mama mapasina machada piba ngamba, khwaidigi chabu khudol oibiu, ichagi phazabalam chat sajati ahombadu ubiu, Slopeland Public School Khongjom. ब्रेक मतुंग दमयाम अमुखन तराम नोकचरी मखाताबा पाउ पिजरी डेमोक्रेटिक भारतीय समाज पार्टी DBSP मणिपुर स्टेट कमिटी ना मुंबई दे लेबा डॉक्टर BR अंबेडकर गी युमदा अमांग अता थोहलंबबु यामना अकनबा मोंगदा यानिंगदबा फोंदुरक्ले मुंबई दे लेबा लेखिद्रबा अंबेडकर गी युमदा महांगना सिजनरंबा पोलम क्या थमलिबने पार्टी सिना सखंगदबा सिंगना चथरकीबा एटेक असि इंडिया गी लेबा दलित क्रोर 19 गी मायोक्तनी हाइना स्टेट प्रेसिडेंट CH प्रेमचंद्रना फोंदुरक्ले मोइरांग AC के MLAP शरद चंद्र सिंह हार बेग चमंगा लेंगाकना लेपा अहोंगबा ममलदा लौमी सिंह दंगसी फंगनख्रे हार फंगनबगी थौरम अदुदा हक्थेंगना सरुक यारुबा MLAP शरद चंद्रना लौमी सिंह अहोंगबा ममलदा फंगजगदा हार मखल असी मरी लेनब डिपार्टमेंट दगी लौनब होनबदा लॉकडाउन मनुंगदा चथोक चसिनगी अमदे पता लेबा लेतब सिंह थेंगनरिबा अवाब सिंह अदु येंगलगा MLA ऑफिस मोइरांगना लौमी सिंह खुदोंग चानबा केंद्र असिगी मनुंगदा फंगहनना बहोनबनी पाउमी सिंगना हंगबा वहंगी पाखुमदा महंगना मखा तारदुना हाई केमिकल फर्टिलाइजर्स ना हकचांगदा अनाबा कया पोहलपा कयासना लेंगाकनसु ऑर्गेनिक बायो फर्टिलाइजर ना महुत सिनबा अमदे मरांग काइना फंगहनना थौरांग लौखतपा होनरी मसिमाई पाकना बहोनबदा लेंगाकी लेरिबा एग्रीकल्चर हॉर्टिकल्चर वेटरिनरी लेरिबा सिंग मिनिस्टर सिंग अमदे डिपार्टमेंट गी मकोक थोंगबा सिंग असि पुनसिलगा तानबगी मथौ ताई हाइकी चुम्बा बायो फर्टिलाइजर से सुबह अटेम्प से संचिद्रबी केमिकल है पोर्सन अखोगी यकनबनी कैंसर नारीब खंगदे तोान तोान कम्प्लिकेशन मैम लाइसे कोक्सेन है तारबी गवर्नमेंट गवर्नमेंट के थबक तौर साइंटिस्ट अपील तौरी मरदी ICAR खंगदे सेंट्रल एग्रीकल्चर यूनिवर्सिटी खंगदे सूब एग्रीकल्चर डिपार्टमेंट हॉर्टिकल्चर डिपार्टमेंट वेटनरी डिपार्टमेंट फिशरीज डिपार्टमेंट कोलैबोरेटिव अप्रोच तौर बायो फर्टिलाइजर से हेन पुथोकान पॉपुलराइज तौर लंबी संचिन बताब COVID-19 लांथेंगनबा लेंगाकना पाइखतलिबा थौरांग सिंगबु सौगतपोइना
Moirang Kendra Progressive Front MKPF na District Administration Bisnupurda PPE kit chamaga yangkhay nga siteng bangkray. MKPF ki General Secretary M Uttam Kumar na luchingba thaumi sing na DC Bisnupur nita arambamda mahaki New Mini Secretariat Complex B Blocks Bisnupurda Labor Office Semperda PPE kit sing adu kusinaki PPE material sing kusinaba aduga mari lainana nita arambamna District Administration na hauzik khwaidagi maru oiba pochang ama kusin nabirakpa mateng pangbirakpa sida MKPF Moirangbu thagatpa phongdoki. Any municipal worker khangde, health worker khangde, any frontline worker changa tanda si uptadi apta samu yadeva. Ada si upaga tarasam kadawni na aina khwaidagi maximum den kana state dagi niba su si PPE si oijaba. Aduna ngasi samani khang hauda nai thajadana samaina Moirang Kendra Progressive Front na samaina akhoi officer lakpiduna samaina si map je PPE rakpase asi hainingai leitana thajatari. Board of Secondary Education Manipur Bosem na lauba lisingani taramapan kungi SSLC examination da Manipuri Jagoi isay nongmay amadi thangta hariba subject ahum masida makok tarakharba mahiroi ahum mathang sitna Lashram Nirupama Chanu SS Pushparani Devi amasong yaifaba oinambu okpagi thoramama All Manipur Arts and Culture Students Union amaksu nasinduna ngarang Jawaharlal Nehru Manipur Dance Academy da pangthokre thoramadu da JNMDA gi Director in Charge P Bilas Singh Academy asimaki Guru T.S. Sudhir amade amasugi President N.G. Sunil na sarugyaki thoramadu da mahairoi sing da certificate amade selgi manapiduna ikai khumnabut ki Malengi oina COVID-19 positive oiba missing crore ama lakh kun lising ni phum doiga chamapan ga kungani thoi sukhrei laina sina maram oiduna lekhidaba missing na lakh manga lising ni phumapan ga chamanga ga kuntra ga mari sukhrei Malengi leibak singi marakta US na positive oiba missing khwaidigi amli US की ओइना पॉजिटिव ओइबा मिसिंग लाख कुंट्रा लिसिंग यांखै मंगागा चामगा सोमना अमा सुख्रे अमदि सिखिबना मियोय लाख अमा लिसिंग कुंट्रा निथोइगा चहुंग सोमना मापननी इंडिया की ओइना हौजिक फावदा पॉजिटिव ओइबा मियोय लाख तरेट लिसिंग हुंपु तरेट का चनीगा मरिफु तरा तरुक सुख्रे अमदि लाइकन अबंग अमदना कोविड-19 अमरम ओइदुना लेखिदबना मियोय लिसिंग कुनमाथोय चामगा कुनमापन सुख्रे ngasi ufong na kiba pause singda kari kari maru paw yauribage habadu mayam punna muk khangminasi Poknafam Jiribamda rapid antigen test tauba hore mari positive hoire atai district sing da su mathau darabadi rapid antigen test kit sing pigadauri Chief Minister na video conferencing gi khuthangda water supply project manga sangakhre COVID-19 thengnabada ruling opposition khaidana punna hotnaminaba changi Wychem Chan Ujwala scheme na September fawbada lemna gas fanghalagani Naharol gi thaudang CM na video conference gi khuthangda tongan ba project ya sangakhre Jiribam District Hospital CCC onthoknaba warip loba leite Chief Minister NPP gi Minister Singh portfolio da penadaba leitre Minister Singh office ki file sing suba hore Huyen Lanpao Tongbram Robindro na mahaku MLA oibadagi disqualify tawkiba order singnarakibagi case disqualification case ki record sing thasigi tarada puthoraktrabadi interim prayer khanaragani High Court NPP gi thaupuba singa MLA singa punna mifam pangthoktuna khanakre waiting list gi police constable chani khanjin kiba order High Court na chana handana thamkre CM na video conferencing gi khutangda water supply scheme manga amadi project ya sangakre sana leibak quarantine center da numit nimpu mathoi leiru raga hankraba nupi ama positive oiba thengnare Manipur gi positive case lising amaga chamri ga kuntra manga amasung active case na chatru kanimphuni thoi sukre loan khomgat pa thingjin bibadagi microfinancing mutki ga daure Manipur da loan khombagi chang chada manga dagi henba ngamdre Ichel Express CM na video conferencing gi khuthangda project ya marom sangakre Jiribam District ki COVID Care Center ama hangdokna bakhanari CM Lamjing Maira Robin Hood ki ningsing thauram pangthokre Robin Hood ki khubam akhanaba mongda semgat pa hore dhiren kumjali singani amagi sansasta yumhamoiba delimitation yawa ngamloi Sangai Express NPP gi mifam da khanarabasu laikhai tadre Congress ki MLA ani interim bell pikre CM na jiri da rapid antigen detection testing center hangdokre Harinagar da COVID Care Center hanglagani Ireibak jiri gi rapid antigen detection testing center yauna CM na sangakre chawkha thorangi thabak paikhatpada athing arak amata bibigano Manipur da chatnariba ILPSC mapan thongini tumina leithokpa yadre Jiribam gi Harinagar da COVID Care Center hanglagani Aroibada maroiba pau amuka na pijari
Indo Myanmar ngamkai thingjallabasu nongmakangdana drug faba leptre. State asida drug ki chapsaba policy ama leitabana drug ki problem kya thengnabada awaba moiri. Thangzam Agro Industries Likla amadi Sana Foods ke semjin sajanba licenses naduna polam kya kaithel da yolamle. Amadi education da khwaidagi hena maru oiba thodang loribasi ojani adumakko masa masagi subject expert oja singi awatpadi adumak leiri haina education minister TH Radesh yamna phongdokre. Hausuki wanadi Manipuri pau matang sida loisanjare mireng tabiribasingbo amuka hana khurumjari.